Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Kendra ki Road Transport amasung Highways Mantri Nitin Gadkari na Manipur ki kilometer sa nipan sangba National Highway Project kuntra nipangi pibam yengsin kre. Mukhyamatri Nongthoman Biren na hairi MOBC bibang na Raija sigi jila tarau humdoida sadbabna mandap yauna minority singi punsi mahing paganaba project kya paikali amasung Rashtrapati Draupadi Murmu na ngasi naidrida mga suba National Water Awards lisingani kulumdoi yenthok lagani. Kendra ki Road Transport amasung Highways Mantri Nitin Gadkari na sababati oidana Manipur ki highway sing sengkat sagatpagi pibam nahona na yangsin kre. Nai Delhi ki Bigyan Bhavan da pangthopa mifam amada Shri Gadkari na kilometer sa nipan sangba National Highway Project kuntra nipan ki pibam yangsin kibani. Mifam aduda Kendra ki Road Transport amasung Highways ki Raija Mantri Ajay Tamta amasung Harsh Malhotra Mukhyamatri Nongthoman Biren Singh Works Mantri Govindas Konthokjam amadi PWD ki official singna singba saruk yaki. Mifam adugi matangda social media da wapam sing phongdol aduna Shri Gadkari hai Nai Delhi da pangtholiba mifam asigi maruibadi Manipur da sakhot thorangi thabak sing khongjel yangsin handuna maruiba infrastructure project sing matam chana loisin hanbani thorang asina lambi thongi pibam phagat hanbada natana semil ondasu hena phagat handuna awang nongpok lamdambu hena chakhotpa lamdam ama ohenaba manglan adu mangphau na hananbani. Minority Kanglup Singi Punsi Mahing Pagaranaba Pradhan Mantri Narendra Modi ki manglan adugi saruk amo oina Manipur su Department of Minorities and Other Backward Classes MOBC na Minority Singi Punsi Mahing Pagaranaba tongan ba project kayamarom paikali haina Mukhyamatri Nongthoman Biren Singh na phongdokre. Social media thagapa warolam da Mukhyamatri hai MOBC na Raija sigi jila tarau humdoida Sadbhabana Mandap Model Residential School sing sare masigi mathakta singi jila singda transit accommodation housing amasung thaknaba afaba ising pinabada ahenba miyeng thamdana thabak kaya su paikali. Handakta Nai Delhi da Kendra ki Parliamentary amasung Minority Affairs Mantri Kiren Rijiju ga unakiba aduda Raija asigi minority singi yaipanaba thabak kaya paikapinaba Mukhyamatri na haijaki. Security Force na thiyumba ki thabak chathabada Kangpokpi jila gi Aigezang da 303 sniper rifle ama magazine yawba 9mm CMG ama 9mm pistol ama SBBL ama 51mm gi mortar ani hand grenade ani kapa yariba nongoi maru amadi atei polum kya phagat pangam le hari. Manipur Police ki serol man hai akan bachexil thoranga loinana National Highway 37 da gari chama marpudra mari amasung National Highway 2 da gari chani manga asoi angam yaudana pusil lakre. Police Commemoration Nimit Nai Delhi ki National Police Memorial Chanakya Puri da pangthoki Joint Police Commemoration Day pereta Manipur Police singsu saruk yaki hairi. Numinasi Senapati District Police na sindura ngarang Reserve Line Campus da pangthoki mathau pangtholingai da laikidraba police ki mioi singi mafam da ikai khumnaba utpana numin asigi mapungoi ba saktam oiki jila asigi SP na luchingduna laikidraba police singi mafam da laikatuna ikai khumnaba utki. Assam Rifles na sinduna narcotics, drugs amasung psychotropic substances ki matangda lecture program ama Kangpokpi jila gi hengbung da ngarang pangthokre. Lecture program asi pangthokpi gi maroiba pandam di narcotic drugs amasung psychotropic substances na sohanba amadi masi sizinabana samas amasung imung manung da pirakpa ithil haibasini. National Highway Pakthok Chokthok paga mari lenana Jiribam subdivision gi manung chanba National Highway 37 package 7 row gi manung chanma mafam singda leiba building sing takthok pagi thabak chatharagani. SDO Jiribam na ngarang thokpa cherol amagi matungina Ketipron phangkraba lamgi mapu singna makhoi gi building sing notice asi thokpa numit 3 ni gi manungda lokthok kadabani. National Highway 137A Wahengbam Laikai digi Kaksing Lamkhai Phaubugi lambi matangba chunana sembi dabana lambi asigi phibam hainingai leitana phatre hairi. All Kaksing Clubs Coordinating Committee ki President Ketrimim Dharmadas na hai National Highway asigi nak yaki iram nala phataba amadi lambi sembada quality yaudabana maram oiduna nong khajitang chubaga lambi gi saruk ayamba ising thumjin duna lei maram asina mari leinaba singna athuba matamda thabak paikapinaba appeal tawri. Babina Hospital Khabai soda numit umni chathagadaba endocrine amasung diabetes lemna laingbagi OPD ngarang degi haukre numit umni chathagadaba camp asi diabetes amasung thyroid ka mari leinaba laina sing check tawbagi thabak chathagani. Tabiriba pawasi Akasbani Imphal degini. Rashtrapati Draupadi Murmu na ngasi Nai Delhi da mga suba National Waters Award lisingani kulumdoi yanthok lagani. Masigidamak Kendra ki Jal Shakti Mantraloy na Best State, Best District
Best Village Panchayat, Best Urban Local Body, Best Water User Association yauna tongan mana kuntranipan lauktokre. Khwaidagi phaba rajya gi manana Orissa na tare, Uttar Pradesh na anisuba amasung Gujarat amadi Puducherry na puna ahum suba tare. Mantraloy gi paun hai ising tingjit sizinaba amasung masibu yoktuna thamnabi matangda sarkarna jati gi thakta miyambu wakhal tahanaba thorang kya pangthoktuna lakli. Sarkarna paikhaliba Jal Samridha Bharat ki vision mangphaunhanaba honabada lanai miyoi amadi organization singna lauriba thodangbu sakhangduna National Water Award asi pibani. Indian Meteorological Bibang Nahari, Hayang Pawada Bangkok Sagar gi Nongpok amasung mayay thangba sarukta nonglay nungsit thoklaba yai. Akashvani News ka wari sanabada Med Bibaki scientist Dr. R.K. Jenamani Nahai low pressure laiba maramna nonglay nungsit asi tholakpani amadi masi nongchup awang nongthuk thamba saruklomda tapna sangsilagli. Nonglay nungsit dana thasi gi kunmari amasung kunmanga gi lonaba ahingda Orissa gi Puri amasung Sagar ithata yauroklaba yai. Nonglay nungsit asi pungda kilometer sama kunyangna sitkani. Med Bibang Nonglay nungsit asi sagolsen numita Orissa nongchup Bengal Samudra Khongbanda yaurakani. Maragasita Orissa Sarkarna Samudra Khongbangi anema mafamsingda laiba miyoising hongdokpagi thabak haukre. Thaknaba ising yauna electric phanganaba thorang kaya marumsu paikhatli. NDRF, ODRF amasung fire service ki teamsing mi kanba amasung tengbang nabagidamak Samudra Khongban lomda sangsinkre. Nonglay nungsit danana tholakadaba amangata sing thenanaba sem sariba adugi matangda Kendra gi Cabinet Secretary na Orissa gi Chief Secretary ga wari sanakre. Pradhan Mantri Narendra Modi Taracharuk Suba BRICS Mifam Yaunaba ngasi Russia gi Kazan gi damak Bharat thadok lagani. Brazil, Russia, India, China amasung South Africa BRICS Mifam asina malem gi oina sakhot ambada ahen ba miyang thamgadori. Mifam asida malem gi hojik oriba hiram kaya khanabagi khudong chaba piragani. Ngasi phongba pauksi singi maroi pauk singi damak hojik Naorem Victor leire. Victor Thagachari Rajesh. New Delhi da pangthokpa awang nongpok rajya sing da paikhatliba highway project ki review meeting da Mukhyamantri Nongthom Biren saruk yakhiba PMJAY scheme gi makhada relief camp da leiriba singi nauna yum lising taret sabada ayaba pirakhiba gi pauna ngasi Imphal da phongba pause ayamba gi maroiba pau oina phongnari. Manipur News ta Manipur gi National Highway Project sing hena thujil hanaba CM na Union Minister Nitin Gadkari da taksin khre nauna lupa crore lising ama changna paikhat kadaba highway project ki ayaba supirak khre haina ahan headline tawri. Pawasimak tongan ba mawong da headline tawraduna Ichal Express Sangai Express edition animak poknafam Morning Bell amasung People's Chronicle da ahan headline tawri. PMJAY scheme gi makhada irang asida mayum makai thadok pikraba singi Yum lising taret saragani haina pau saragani haiba pau naharol gi thaudangi ahan headline tawri. Packet ta han ba chana ba potlam sing food safety gi official sing na test tawbinaba Global Iodine Deficiency Disorder Prevention Day ga mari lenana Health Minister Sapam Ranjan na phongdoki ba wafam Imphal Free Press ki ahan ba headline tawri. Huyen lan pauda MLA Minister Taramapan na Prime Minister da Aiba Cherol Pisindringai gi mamangda BJP gi President da hana pisilamle haiba pau ahan ba headline tawri. Anauba Manipur ama semgatpada Manipur gi diaspora gi achauba thodang lei haina Pune da ngarang pangthokiba aman gi 12 suba annual general meeting da MP Dr. Bimol Akoijam na phongdokiba wafam Manipur Mail poknafam Morning Bell gi ani suba headline tawri. Highway pakthoknaba jiri da eviction chathanaba notice thokre haiba pau ama sanalaibak pauche da phongli. Ichal Express da police commemoration day pangthoktuna thongna farba police singi mafamda ikai khumnaba utkre haiba pau ahan balamai da phongli. Pawasi People's Chronicle gi anchor column da su phongli. Poknafam da haukiba pung kun mari da dengue case nifunithoi hengatkre haiba pau ama ahan balamai da phongli. Puducherry gi mawong matauda Union Territory semnaba Manipur gi Kuki Jo Singh na dabi tawriba wafam Kendra na yakidabagi pau Hills Hornbill Express da ahan ba headline tawri. Mukhyamantri Nongthomam Biren na Minority Affairs Mantri Kiren Rijiju unaduna awang nongpok Rajya Singh da paikhatliba chawkha thorangi project singi matang da wari sinakibagi pau Manip Ganfu Mail gi ahan ba headline tawri. Rajesh Thagachari Victor
अरोइबदा मरोइबा पाव केंद्र की रोड ट्रांसपोर्ट अमसों हाईवेज मंत्री नितिन गडकरी ना मणिपुर की किलोमीटर 94 सांगबा नेशनल हाईवे प्रोजेक्ट 19 की फिबम यंगसिंखरे मुख्यमंत्री नोंथोमम बिरेन हरी एमओबीसी विभागना राज्य असिगी जिला 13 सद्भावना मानतब यावना माइनॉरिटी सिंगी पुंसी महिंग फगनबा प्रोजेक्ट क्या पाइखली अमसों राष्ट्रपति द्रौपदी मुर्मू ngasi नई दिल्ली दा 5 सुबा नेशनल वाटर अवार्ड 2012 येंथोक लगनी पाव लोजरे।